ahanbada hakselgi paudam mityeng tabirabisumbu taramna okjari ngasigi topic asidi fertilization to childbirth ki matangda khangminashi ejaculation gi matamda haibadi nupagi maruaba main part tagi phambi tholakpa matamda chawrakna phambi million chahumdi testis tagi vast difference kowa tube singi khudangda prostate area da changchili tangkak asida prostate aduna bladder amasung urethra gi marakta hangdoktuna leiba adu thingzili aduga urethra da mahi adu thadurai amasung nupigi maruaba main part manungi acidic environment adudagi ngakthoknaba alkaline yauraba anangba phambi adu thadurai gel asi prostate gland da yawba enzyme singna mahi da onthoi phambi sing adubu hingnabagi masida sugar sing su yawi seminal plasma sing aduna nupigi main part manungda laihoraba matungda sperm sing adugi mamai sing aduna uterus sangpham ngaliba cervical mucus gi layer sing phauduna chatpada sijinnai ovulation gi matamda masigi barrier asi hena patharai amasung acidity ki chang adu honghanduna ambi ki damakta friendly oiba environment ama semi nakal amadana chawrakna phagi khongkhap laktringai gi mamang numit 13 ni aduaida ek thadurai haiba ek asi ampullary smith junction haina khangnaba tube asigi akaknaba mafam singda yaurai mafam aduda pung kunthra rom lengdana lei phambi sing asina uterus tagi hek changlakpaga haiba tube ki mafam asida fertilization thoi contraction singna ngaiduna leiba egg sing adu unana bagidamak phambi sing adu fallopian tubes ki manungda changlai phambi sing asina fallopian tube phawba lakpagi khongchat asi aruba khongchat ama oi madudi phambi kharkhaktamak hinghawi masigi thawong asi mahausana khwaidagi hakchang phawa phambi khaktada egg adu fertilize tawba yahanbagi pambai oiba yai hakchang phaba angang ama oinaba ahanba phambi adu ejaculation gi minute kharagi matungda tube singda changi adum oinamak ahanba phambi aduna egg adu fertilize tawbi oithokpa leite phambi sing adu nupi gi reproductive tract ta numit mangani phawba hingba yai haiba thong sing asi fallopian tube singda thoi fallopian tube na egg adu uterus maikaida inthai aduga Siliana phambi adu ek ki maikaida amuk inthai adudagi ek ki akoibada laiba cell singna phambi bu singsinabagi damak chemical ama puthoi phambi adu ahanbada corona radia tagi cell adu phauduna changki adudagi zona pellucida ga contact tawba matamda phambi adu zona pellucida da laiba receptor singa punsilli adudagi acrosome koba phambi adugi enzyme thallaba kef aduna store tawduna leiba digestive enzyme sing thadore aroibada phambi aduna egg plasma membrane ga fuse tawki masi thawong asina egg membrane adu hongalli amasung atopa phambi singna masida changlakpa amadi napsilapana chingba thingi hojikti phambi ki nucleus adu chromosome na leiba aduda attach tawkhre aduga egg ki nucleus thiduna egg cell da changlai egg na chromosome gi jura kulumdoiga loinana chromosomal DNA gi makung phaba set ama semnaba genetic material sing adu phambi amaga punsilli maduda mama mapa gi porpham adugi genes tangkhai gi akhanaba copy ama yawi video asibu nungai biba orbadi channel asibu puning thawatpa oina like share amadi subscribe tawbiramu masi gender haibadi nupa nupi sam kuchu mit amasung atopa maung matau kaya khudakta lepthokliba akhanaba mioi amagi blueprint ni phambi amasung ek punsinaba asibu zygote kawi masi anganba developmental stage ni fertilization matungda zygote aduna fallopian tube tagi uterus da chatkhi zygote asi makhatana khaidoi amasung 16 cell gi blastocyst ball mada onthoi fertilization matung numit mangani dagi taruk ni phawbagi manungda masi
ball point pen amagi matondagi hena pi. Fertilization tauraba egg singi chada kundagi kuntra phawbadang blastocyst stage yawani. Hariba development stage asida hingduna leiriba embryo singda implantation potential wangna lay. Uterine cavity da transfer hek tobaga blastocyst asi masigi mapan thangba makudagi thorai. Aroiba tangkak hawrakpadagi chawrakna chayol marigi manungda oxygen amasung nutrients singi hawrapham hoina thabak tauriba uterine wall endometria da changchili. Mathangi tangkakta blastocyst na ovaries da egg puthokpa lephanduna pregnancy hormone puthokpa hore. Aduga matam adudagi thagi khongchat lepe. Blastocyst asibu embryo haina kawi hojik mironbagi test tawba matamda positive result phangba yai. Chayol mangada circulatory system, brain amasung spinal cord semba hore. Amasung apikpa heart asina angang aduna pokringai 54 million times lat heartbeat bigani. Placenta na chawkhalakliba angang aduda oxygen amasung nutrients sing pi aduga ida yawba phattaba posak sing adu umbilical cord ki khuthangda lokthoi. Naton chin amasung nakong shape asi chayol tarukta semba hori. Chayol taret amasung nipanda embryo gi size adu double hengalai. Chayol mapandagi tryintoi phawgi manungda apikpa khud amasung khongsing adu chawkhalakpana embryo asibu fetus haina kawi. Angang adu mapung phana semkre amasung khwaidagi maroiba tangkaksing adu su loire. Maigi mawong matawsing adu su khangba ngamme. Pungda leiba angang adugi makok aduna thabakromda konselli. Diaphragm muscle adusu chawba hengalai. Reproductive circulatory amasung urinary system pumnamak advanced stage da develop tawi. Pungda leiba angang aduna amniotic sac haibadi mirolingai gi manungda angang adubu yomliba apaba kuyongi khaw aduda mapan thoi. Masi pungda leiba angang adugi haksangi mawong sumna mathau tawbagi khudam amani. Karigumba angang adu nupi macha oirabadi mahaki ovaries singda 8 million kaya yawi. Aduga angang aduna nupa macha oirabadi mahaki testicles aduna reproductive system develop tawda darkar oiba testosterone nupagi sex hormone puthokpa haurakani. Ngasigidi matang asida lojare. Matang video da amuk thengnarasi. Thank you.